Manipuri University DMU ki oiriba fiba mesegi matangda matik chadaba Education Minister pham thadok o haiba kholau galoidena tongan ba kholau kaya lauduna GP Women College maheiroi kayana CM ki bungalow tamna khongjang changshinkhre Changshin ki khongjang atuda DM University pamapung faba University ohenaba hotnaba matamda maru oiba changdaba yadaba watliba oja sing DMU ki regular register hapiyo faculty and teaching staff hapu loidena college ama chaukhatpa matamda college atugi leiriba laboratory na chingba same sabada changadaba funding leite maramatuna athuba matamda DMU bo 12B fangnaba thaurang lokhat luhaiba kholau lauki CM bungalow fawba changshin kiba khongjang aduda maheiroi singa police singa gi barakta muknaba thokiba ga loidina maheiroi singbo tangkhaiki thodok aduga mari leidina college asigi social and culture gi secretary Rajeshwari maihobamna GP college asi university oiba jahi manga faraklaba fawbuda UGC na masak khangba oza mate leitre oza leitabana maram oiraga undergraduate leiripa maheiroi sing college asigi PG tawriba maheiroi sing na class loba yaure masigi chairakasida haukiba January tang 8 da PG gi class ni haina notice thoki adubo PG gi maheiroi sing asi karamba ozana lairik takadabano haiba chamamnaba kayati maheiroi sing da leire university asi gi maroi ba matik chaba examination controller yauna watliba oza bate tongan ba sing atuba matamda haptuna college asi mapung faba university ama ohenna ba khona pada leingak na meeting changbiyo haina wafam mahak na makata na phongdorake April 2018 April da Manipur University se form tawbane hoji akhoi chahi manga pharak tore ba sibauda akhoi UGC na masak khangba oza amda leite ba leite basi maram kari gino aduga haugi ba January gi tang mapanda akhoi gi PG gi class tawni haina notice ama thoe tawdoi ba class si karamba oza na takadori bano kara de oza la ga PG class lawgadori bano akhoi gi university asi sahi manga budi mapung phajala putar so hoji akhoi gi UGC gi 12B status ta chandabno maram oraga sa sing da pige da scholarship ama di fellowship mayam do pi ba yadna leire ba adu bayamna karam kana yengsin bidino aduga akhoi hojik Manipur University gi matik chaba examination controller laite regular examination controller ate regular register laite ama finance officer su laite ba adu mayam do meeting jingdan biyo matik chada ba Education Minister matik chada ba Education Commissioner pham thadok biyo